Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau Kangleipa punba khulauge update gi lokhocherake Kukigi lifeline oiriba makham lambida naga furufna chathariba matam kaktaba ban lepa leitri Kuki khulai paiba kharana Manipur thugainaba irang hobada Kuki micham kaya wari megen Laiklai shu haiba Kuki khulai paiba kharana Manipur thugainaba irang horiba sida Kuki gi micham kaya wanari tangkak ase puwari da yauduna leihoragani haibasi Kuki furufki mioi sing nongmadi soidana khanglakani haina social activist RK Sanayama Elias Megena fongdokre wafam asing ase Maharashtra Gambir Singh lekhidabagi chamaga marfu tarama thoirak suba dead anniversary thoromga mari lenana langthabalda leiba Maharashtra Gambir Singhagi mitamda leishu katpaga loinana ikai khumnaba utpa lakpada pawmi singda fongdokhibani social activist RK Sanayama makha tarduna lamdamasigi chiraba tanpham asida ningthau Gambir Singh amadi Narsingha Maharashtra gumba lamdamasigi achoba sing asibu ningsingba haibasi tangai fade Gambir Singh Narsingh amadi Hira Chandra asi machin mana oirabasu matam adugi luching mangaktani lanfam kaya da leibak ningbagi wakhalon amadi makhoigi thauna lingjel kaya adu tanatana Narsingha na mayama Gambir Singha da thamkiba thajaba amadi luchingba amada utkadaba thodang sin utkiba simak hauzik lamdam thabak thoram kaya da choba thodang lauriba mioi singda sosi kuma thodang asi khanghanba mathau tai loinana haukiba chahigi me ahumdagi hauduna ngasi fawba Kuki khulai paiba larik laisu hairaba kharana leiba asibu thugainaba irang horiba asida Kuki gi micham kaya amasu wanari masi puwari gi tangkakta yauduna leihoragani haibasi Kuki furukki mioi sing nongmadi soidana khanglakani haiba wafam su fongdokhi Kukisingna separate administration talibasigi hawrakfam assembly da puthokuna khanafam thoi MTU ST ga mari lenana high court na pikhiba judgment aduga Kuki narco terrorist na mitei singi mathakta chathariba lana siga mari lenade ST ga mari lenana high court na pikhiba judgment aduga Kuki narco terrorist na mitei singi mathakta chathariba lana siga mari lenade Kukisingna tokhaiba administration talibasigi hawrakfam Manipur state assembly da puthokuna khanaba matam yaudribara haina mitei tribe union MTU gi maikaidagi legislature singi pukning chingsilakli Mitei Tribe Union MTU na thadorokpa cherol aman hai aikhoigi leingak amadi chanabi kayagi ahongba leirabasu pari puri dagi chanarakpa punsirol ga thadoknaba yadraba chanabi sing asibu ngaktuna thamliba mitei na ngasi fawba India da tinkhibadagi fangpham thokpa schedule tribe list ta yawo fangdana lakli chahi kayagi mamangdagi tunglam chatpu uba ahal laman singna mipum tingna khangan birambada natana miyamgi oiba luf lingkhatuna issue asigidamak Kathok Pirambagi Mahaina ngasidi Manipurda leiriba miyam chada 90 na ST list ta leifam thoi haibasi yanaraba wafamni asiguma issue ani matam amada Manipur State Assembly da phawba puthoktuna kayara khanna MLA singi maikaidagi thamna khre National Amadi State ki election manifesto kayada mitei ST list ta changadabani haibagi wafam sing hapna khre tongan balup singi Union Amadi State Government gi mafamda memorandum kaya pisin khre miyam gi oiba khongchat kaya sin khre wakat mifam kaya pham khre Public meeting, street corner meeting, camera meeting na chingbalamda masida kaya amasin kre masidagi hendoktuna India gi manungda laiba mitei furupcha singna taba state kaya da issue asigi damag wakal taminabagi thorom kaya pangthokre Schedule tribe list chanaba maipuna na honariba luf kaya gi luchingba singa mapanda laiba mitei ichil naw singa Webinar amadi online meeting kaya tawkre asiguma khongjang asibu thabak oina pangthok pinaba union government gi mari lenaba Department singda thakiba memorandum singi paukhum oina Manipur state lengaktegi mitegi ethnography amadi latest socio economy report recommend tawraga tharaklaba matungda miteina ST list chanpham thokpa thoktabra haibasi khananaba wafam thamlakhibagi paukhum pibinaba High Court of Manipur da writ petition ama tawkhibada High Court na pikhiba judgment aduga Kuki narco terrorist singna mitei singi mathakta chathariba lana siga mari leinade thokliba lana si karidagi thorakpano haibadu National Investigation Agency sing Inquiry Commission gi report singna final oifam thoi Manipur da Kuki singna chahi kayagi mamangdagi kari policy tawragli hauzik kari tawri haibadudi micham miyamdagi lengang mapu sing amadi intellectual singna hena khangpham thoi adubu mitaina ST list ta leifam thoi haibasidi achau pisak micham haiba khaidana pumna makna yanaraba wafam ni haibasi haimanba thokloi lamda masida thoklibo thodok wathok khudingmak political solution natana yaroidaba leibanina mitaina ST list channaba honarubadagi chahi ani fagadoraba Kukisingna separate administration talibisigi hawrakfamni natte haibasi assembly da puthoktuna khanaba matam oidibra haina sulup asina thamlakli amaromda Uyokching gi taragani 29 ba imoinu ahong achau bigi thoromna lakpada lup asina miyamda yaifa paujel su pirakli